Lenga ki tribal affairs ke mari lain evaluation sing ya war passing atu mathada men khatrabadi tha sik tara hum doi digi paktak na wakat khongchang chang silagani haina tribal youth council Manipur TYCM na lenga ki punin sing silakli Manipur press club ta pangthok pa paw impamda council ke general secretary Robert Kolmaina directorate of tribal affairs and hills tribal research institute amadi Manipur state commission for scheduled tribes ke award pa phamsing menkat pina balenga ka taksinra lakli hangdona leriba pham amadi award pa sing menkat pina ba haidna council ki maike ti ki October 3 amadi November 3 charter of demand tara yawal ultimatum amase minister da pishin ki balaikhre November kumapan phawi manungda council na taliba demand sing thabak to onthok naba matam tharaba phawba kariwa khongthang amata paikalakta badiki council asiki oiba mifamna December 19 diki khongjang changsin ba haiba wari basi lawrakhibani haina phondokhi wakat khongjang changsil ba phawba lenga ki maike diki khongthang amata lokalakta ba tholabadi makhata na hena kan khongjang sing changsin na ba sem sare ba wafamsu council asiki maike diki thamlakli December 13 da democratic form of agitation amoina dharna se agitation je pham horani sit in protest horani adumudung da sarkar na tabi da badaradi mathang da darkar laiba koina lokhat pa yaba khongjang se lokhalani adna chindadi yam lawraga thabak se sut uttabase asida akoi hojik thoriba ethnic classes thokpase maram lai aduna akoi jo asi matang sida akoi gi tribal gi oiba se yingsin bi da batarabadi karino makha ta da haibu paliba sarkar sina daito do responsibility do lofam thoi haise akoi TYCM sina kanna phongdok chabani